ꯂꯥꯜꯍꯧꯕ ꯌꯥꯎꯒꯦ ꯌꯥꯎꯈ꯭ꯔꯣ ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ ꯑꯣꯏꯔꯣ CM ꯂꯝꯌꯥꯟꯕ ꯏꯔꯥꯕꯠꯀꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡ ꯂꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯡ ꯌꯥꯔꯝꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯠꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯀꯌꯥꯗ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯗꯨꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯊꯥꯡꯃꯩꯕꯟ ꯅꯤꯂꯥꯁꯤꯡ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯏꯔꯥꯕꯠ ꯁ꯭ꯀ꯭ꯋꯥꯔꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯞ ꯒꯦꯁ ꯑꯣꯏꯗꯨꯅ ꯂꯝꯌꯥꯟꯕ ꯏꯔꯥꯕꯠꯀꯤ ꯃꯤꯇꯝꯗ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯄꯥꯡꯊꯣꯛꯈꯤ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯠꯀꯤ 123 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯒꯦꯁꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗ ꯅꯥꯈꯩ ꯁꯦꯡꯅ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯣꯠꯅꯁꯤ ꯃꯁꯤꯗ ꯑꯃꯁꯨ ꯏꯇꯣꯠꯇ ꯇꯣꯠꯁꯤꯟꯅꯕ ꯇꯧꯔꯣꯏꯁꯤ ꯂꯥꯜꯍꯧꯕ ꯌꯥꯎꯒꯦ ꯍꯥꯏꯔꯒꯅ ꯌꯥꯎꯈ꯭ꯔꯣ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯇꯧꯔꯣ ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ ꯑꯣꯏꯔꯣ ꯃꯍꯩꯔꯣꯏ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ ꯑꯣꯏꯔꯣ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯅꯤꯡꯊꯤꯅ ꯂꯩꯅꯁꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯛꯄ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯦꯞ ꯂꯧꯐꯝ ꯑꯣꯏꯔꯤꯕꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯂꯥꯈ 130 ꯑꯁꯤꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯂꯩꯀꯥꯏꯗ ꯌꯨ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯜꯂꯒ ꯌꯣꯜꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯥꯛꯇꯛꯅꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨ ꯊꯛꯄꯒꯤ ꯆꯥꯡ ꯆꯥꯗ 10-30 ꯐꯥꯎꯕ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ ꯂꯩꯉꯥꯛꯅ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯄꯨꯊꯣꯛꯅꯕ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯁꯦꯝ ꯁꯥꯔꯤ ꯂꯤꯒꯦꯂꯥꯏꯖ ꯇꯧꯗ꯭ꯔꯤꯉꯩꯗ ꯄꯣꯠꯌꯥꯟ ꯌꯥꯎꯕ ꯌꯨ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯜꯂꯒ ꯌꯣꯜꯂꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯦ ꯍꯟꯗꯛꯇ ꯒꯋꯥꯗꯒꯤ ꯂꯥꯛꯂꯝꯕ ꯑꯦꯛꯁꯄꯔꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯕꯗ ꯍꯧꯖꯤꯛ ꯌꯨ ꯊꯣꯡꯕꯗ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯀꯣꯜꯂꯤꯛ ꯑꯃꯁꯨꯡ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯃꯗꯨꯗ ꯁꯨꯡꯕ ꯌꯨ ꯑꯗꯨ ꯊꯛꯄꯗ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯂꯤꯚꯔ ꯑꯃꯁꯨꯡ ꯀꯤꯗꯅꯤꯗ ꯇꯥꯏꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦ ꯍꯥꯟꯅꯒꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃꯁꯨꯡ ꯋꯥꯒꯤ ꯎꯇꯣꯡ ꯁꯤꯖꯤꯟꯅꯕ ꯑꯗꯨꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯈꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯤꯌꯥꯝꯒꯤ ꯍꯛꯆꯥꯡ ꯁꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯅꯤ ꯃꯤꯌꯥꯝꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯣꯛꯄꯤꯌꯨ ꯐꯠꯇꯕ ꯌꯨꯁꯤꯡꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯥꯡꯍꯜꯂꯤꯕ ꯑꯁꯤ ꯊꯤꯡꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨ ꯊꯛꯄꯒꯤ ꯆꯥꯡ ꯆꯥꯗ 10-30 ꯐꯥꯎꯕ ꯍꯟꯊꯍꯟꯒꯅꯤ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯐꯝ ꯀꯌꯥꯗ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯃꯆꯥꯗ ꯃꯄꯨꯟ ꯄꯨꯜꯂꯒ ꯄꯣꯠꯌꯥꯟ ꯌꯥꯎꯕ ꯌꯨ ꯀꯌꯥ ꯌꯣꯜꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯗ꯭ꯔꯥꯏꯕ ꯆꯠꯊꯅꯕ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯥꯡꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯃꯤꯌꯥꯝꯒ ꯌꯥꯅꯔꯒ ꯊꯕꯛ ꯇꯧꯒꯅꯤ ꯇꯧꯕꯗꯕꯨ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯕꯨꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯂꯩꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯈꯤ ꯂꯝꯌꯥꯟꯕ ꯏꯔꯥꯕꯠꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯁꯤ ꯍꯥꯟꯅ ꯁ꯭ꯇꯦꯠꯀꯤ ꯊꯧꯔꯝ ꯑꯣꯏꯔꯝꯗꯕ ꯑꯗꯨ BJPꯒꯤ ꯑꯍꯥꯟꯕ ꯂꯩꯉꯥꯛ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯐꯪꯁꯟ ꯑꯣꯟꯊꯣꯛꯈꯤꯕꯅꯤ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯆꯧꯕꯅ ꯃꯆꯥꯕꯨ ꯇꯨꯍꯠꯄꯤꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯕ ꯂꯩꯉꯥꯛꯀꯤ ꯐꯝꯊꯣꯜ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯤꯌꯥꯝꯒꯤꯗꯃꯛ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯃꯍꯥꯛ ꯑꯁꯤ ꯍꯤꯔꯝ ꯀꯌꯥꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯕꯛ ꯇꯧꯕꯤꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯂꯝꯖꯤꯡꯂꯝꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯁꯣꯟꯅꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯂꯤꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯈꯜ ꯌꯩꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯤꯈꯜ ꯌꯩꯊꯣꯛꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯍꯩꯔꯣꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯗꯨꯗ ꯂꯩꯉꯥꯛꯅ ꯈꯨꯠ ꯊꯤꯡꯖꯤꯟꯒꯗꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯑꯊꯨꯕꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯁꯤꯟꯕ ꯃꯤ ꯐꯥꯔꯒ ꯄꯨꯕꯅꯆꯤꯡꯕꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯅꯤꯡꯇꯝꯅ ꯉꯥꯡꯕ ꯌꯥꯕꯒꯤ ꯍꯛ ꯄꯤꯔꯤ ꯍꯥꯏꯔꯕꯁꯨ ꯃꯗꯨꯒꯤꯁꯨ ꯄꯟꯈꯩ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯈꯔꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯕ ꯌꯥꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯃꯤꯌꯥꯝꯅ ꯇꯧꯕꯤꯒꯅꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯔꯦ ꯂꯥꯜꯍꯧꯕ ꯌꯥꯎꯒꯦ ꯌꯥꯎꯔꯣ ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ ꯑꯣꯏꯔꯣ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯒꯦ ꯍꯥꯏꯔꯒꯅ ꯌꯥꯎꯔꯣ ꯃꯌꯥꯟ ꯇꯨꯌꯥꯟ ꯇꯧꯔꯒ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ TH ꯕꯤꯁꯣꯖꯤꯠ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯅ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯁꯛꯇꯝꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯦꯘꯥꯂꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯁꯤꯡ ꯂꯩꯉꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯗꯅ ꯊꯝꯕꯤꯔꯦ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯐꯪꯍꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔ
मेघालय की बांग्लादेश का ngam khai lonana leiriba Bolagan siyauna tongan ba khul manga da khundari ba mitei sing Meghalaya lengang na pipam thokba khudong sa ba mata pibi da bana yamna wana punsi lelho re Meghalaya lenga ka tanaraga miyam ge damak angam ba mateng pangani haina Planning and Development Authority su oidiba kairau esigi MLA Laurembam Rameswar mitei na phongdok re Meghalaya da khundari ba mitei silinau singi punsigi awanungai amasung makoina thengnari ba khudong sa da ba singadu yengsina ba satki ba khongchat amada wafam ase MLA Rameswar na mafam adu da khundari ba mitei sing da phongdok lam khibane MU Register gi office da thomjin ke Manipur University ki Manipuri Department ki Assistant Professor Dr. N Sonatom ba da pi khiba so cost notice handokada bani haina taksinduna ngahan mai roi sing na Register office da thomjin kre so cost notice handoku lup sing Manipur University ki oja amada so cost notice pirakpada Mahirulup tarukna yamna kanna yaning da ba phongdokladuna so cost notice adu handokna ba demand tawre MSU MSF Desam KSA Suk Ems ki cherola man hai handak Manipur lengang na yu legalize tawrakpaga mari leinana laiwang miyam na madi lup kaya na tongan ba wafam sing phongdoktuna ayaya da apen pen da nainari ba tanja ma oire asiguma tanja sida Manipur gi issue kaya da pangthokpa discussion miyam gi mifam kaya da maruiba wangangloi ama oiduna wakhal loksing miyam da tatana thambiriba Manipur University ki oja amada so cost notice thazilakpa si laibag thibani haina palladuna Manipur University da mayai ka bachanjak amade sanmit lon ge mari leina ba hiram da pangthokpa divet ki thoram amada phongdokhi bo wafam ga mari leina so cost notice thaziliba du handongna ba demand tawre Manipur si wathok lanthok kaya na pik thanba lamdam amani haina palladuna mayai ka bachanjak ki saitheng lengak loi amadi miyam gi marakta aphaba mari walakpa apunbagi saktam kaitharakpa senja thumja mihat mipun amadi miyoi bagi hak matpagi saktam mangsilakpagi sanmitlon sontharakpa amasung khamthengna mipal tang bagi saitheng kaya nangliba lamdam amani haire asigumba lamdam asida ikhoi gi miyam singge matam gi lakpa isusing madugi aphapata amade mathau tarabadi leibaki ihau kaya haunaba matam leiba khibekta sem saduna leinana bohna baibase saitheng kaya nangliba lamdam amage miyam ge hiktok pa yadarba thogdang amani haina mahiroi lup tarukna phongdorok le musuga amzu EGM ga phamina dunu wakhal tamina khre Manipur University ki campus manung de university asigi mahiroi singna chathaki ba khongjang amagi paulo bachaluba paumi singda Manipur University Student Union ge President Sanasam Steven na paumi singge thabak thorom da apan ba pi na bahona khiba thawong adu amzu na yaning da ba phongdok khiba du gi matang da musugi President Sanasam Steven masamak yauna musu team ama Manipur Press Club ta ngarang laktuna amzu amadi EGM ge thaupuba singawari sanaduna wakhal tamina khre aina amzu gi cherola mana phongdorok le cherola sin hai musugi maike de ge thamkhibo wafam da Manipur University ki campus manung da ngan September gi chaichat kuntra da MU gi mahiroi singna sathaki ba khongjang adu musuna lusinglaga sathaki ba khongjang oikhibana khongjang adu na university asibu lana ukhigadra khanbada ge thogdok adu gi pau phongdana ba paw loba lakhiba pawmi singda haijakhiba ne pawmi singi mathok da khut thingjina ba hona khiba laiki de haiba galona na musu amadi mahak masama ki maiki de ge soikhiba lankhiba yaurabasu madusu waro bidana ba ngakpi na ba mifam adu da thamkhe musu gi maiki de gi thamlakhiba wafam adu bu taramna okladuna thogdok adu gi matang da nakal ani da lainaramba wafam amata oina wakhal tamina khe musu gi mahausa gi thabak thoram lakpada hanagum Paumi aikhoi gi thogdang lo bahai na su yanakhi hai re aroi bada tabiri bapum namak pu thagat chare